ꯔꯁꯤꯌꯥꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯗꯒꯤ ꯂꯦꯞ ꯇꯧꯈꯤꯕ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯂꯥꯟ ꯑꯁꯤꯒꯤ ꯕꯨꯆꯥ ꯃꯦꯁꯦꯀꯔ ꯑꯗꯨꯗꯒꯤꯅꯤ꯫ ꯕꯨꯆꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯞ ꯑꯁꯤꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯕꯨꯆꯥ ꯃꯦꯁꯦꯀꯔ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯋꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯠ ꯑꯅꯤ, ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠ ꯑꯅꯤꯁꯤꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯌꯦꯡꯕ ꯈꯛꯇ ꯅꯠꯇꯅ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯨꯆꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯪꯅꯔꯛꯈꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯒꯤ ꯃꯤꯗꯤꯌꯥꯁꯤꯡ ꯑꯁꯤꯅ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯇ꯭ꯔꯨꯞꯅ ꯇꯧꯕ ꯅꯠꯇꯦ꯫ ꯕꯨꯆꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯔꯁꯤꯌꯥꯒꯤ ꯇ꯭ꯔꯨꯞꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯣꯡꯃꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯅ ꯅꯤꯑꯣ ꯅꯥꯖꯤꯁ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯕ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯌꯨꯑꯦꯁꯑꯦꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯏꯕ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨꯑꯦꯁꯑꯦꯅꯁꯨ ꯑꯊꯤꯡꯕ ꯊꯝꯂꯨꯔꯕ ꯀꯥꯡꯂꯨꯞ ꯑꯃꯈꯛꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯆꯞ ꯃꯥꯟꯅꯩ, ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁꯇꯔꯟ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀ꯭ꯂꯦꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏ ꯄꯥꯎ ꯄꯤꯕꯒꯤ ꯂꯩꯔꯤꯕ ꯁꯣꯔꯁꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯕꯦꯟ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯐꯪꯂꯤꯕ ꯏ ꯄꯥꯎꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯣꯜꯖꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯔꯛꯄ ꯐꯨꯇꯦꯖ, ꯚꯤꯗꯤꯑꯣ, ꯏꯃꯦꯖ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯋꯦꯁꯇꯔꯟ ꯃꯤꯗꯤꯌꯥꯁꯤꯡꯅ ꯆꯥꯏꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯎꯕꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯋꯦꯁꯇꯔꯟ ꯃꯤꯗꯤꯌꯥꯁꯤꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯏꯃꯦꯖ, ꯑꯥꯎꯗꯤꯑꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯀꯌꯥꯁꯤꯡ ꯑꯁꯤ ꯀꯣꯟꯅ ꯐꯦꯛ ꯆꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯜꯂꯝꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯅꯤꯃꯛ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯄꯥꯎꯁꯤꯡ ꯀꯟꯅ ꯊꯥꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤꯗꯤ ꯑꯌꯥꯝꯕ ꯕꯦꯟ ꯇꯧꯁꯤꯟꯈꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯎꯕꯗꯤ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯋꯦꯁꯇꯔꯟ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯟꯗꯣꯔꯛꯄ ꯄꯥꯎꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤꯒꯤ ꯏ ꯄꯥꯎꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯝꯕꯅ ꯆꯨꯝꯂꯤꯕꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯂꯥꯟ ꯑꯁꯤ ꯂꯥꯟꯕꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯣꯛꯅꯔꯤꯕꯗꯨ ꯑꯗꯨ ꯈꯛꯇꯃꯛ ꯅꯠꯇꯦ, ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯂꯥꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯥꯒꯤ ꯃꯤꯆꯪꯗ ꯆꯤꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯕꯨꯆꯥꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯦꯂꯥꯔꯨꯁꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯨꯀꯦꯒꯤ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯌꯨꯀꯦꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯕꯦꯂꯥꯔꯨꯁꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯗꯤꯅꯥꯏ ꯇꯧꯔꯤ, ꯃꯗꯨ ꯃꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ 2+2ꯒꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥ ꯑꯃꯒꯤ ꯂꯧꯔꯤꯕ ꯊꯥꯎ ꯑꯗꯨꯒꯤ ꯆꯥꯡꯗꯒꯤꯗꯤ ꯌꯨꯔꯣꯞꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯑꯃꯈꯛꯇꯗ ꯏꯝꯄꯣꯔꯠ ꯇꯧꯕ ꯑꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯞꯅ ꯔꯁꯤꯌꯥꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯏꯝꯄꯣꯔꯠ ꯇꯧꯕꯗꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯊꯧ ꯇꯥꯕꯒꯤꯅꯤ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯅ ꯇꯧꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯃꯈꯛꯅꯤ꯫